Sinyal kaki, ni kara khambi bra. Ay ma, sinyal kay hay do. Sepi madam tagi up, le khom khun mun kri ni ne. Akoi khun ni ne. Kai no ne. Khun do da, nong do ko balong ni ma khambi bra. Hey, isa lu pi ma sa ni ne. Lek le so ko sai gar ta ni ho se minai lo ne hinderi yo de se. Na, ima le bang shi ba di hen man. Kau bi kan pa bu. Hey, ma sai sanu, yai pare. Ada, yare. Hey. Loi le khom le loi iskun sagat kani atu tauni ada tauni lo suri ba sin suri ba sin mi lo mi pun ma sen ning thong ni ngen kani ga dai ki tai ne ai hai ki atu di pon mamang yu wasani ke lo atu ki suma tak ta de ngo Sanalai Park Nasom artist ki inau no ba Shumang Lila ning tambagi mahau hai ba Shumang Lila si akhoi tamba pungloi lo shanduna ngasi jungi tarik taret hari numit asida akhoi Sheikh Magazine khunauda ning tambagi mahau hari ba lila si
ꯂꯤꯂꯥ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯁꯤ ꯐꯣꯡꯖꯔꯦ ꯇꯉꯥꯏ ꯐꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯈꯜꯂꯤ ꯂꯤꯂꯥ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯃꯌꯥꯝꯗ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯑꯅꯧꯕ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯂꯦꯞꯂꯔꯕ ꯑꯩꯈꯣꯏꯒꯤ ꯗꯥ ꯕꯤꯗ꯭ꯌꯥꯅꯟꯗ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯔꯕ ꯄꯥꯝꯅꯔꯕ ꯗꯥ ꯕꯤꯗ꯭ꯌꯥꯅꯟꯗꯁꯨ ꯍꯟꯗꯛꯇꯤ ꯂꯤꯂꯥ ꯑꯁꯤꯗꯁꯨ ꯁꯔꯨꯛ ꯌꯥꯔꯦ ꯑꯗꯨꯒ ꯅꯣꯡꯃꯥꯏꯊꯦꯝ ꯏꯕꯣꯝ ꯆꯥꯅ ꯁꯦꯔꯥꯡ ꯃꯦꯁꯤꯅꯤ ꯀꯩꯊꯦꯜ ꯁꯅꯥꯇꯣꯝ ꯑꯃꯁꯨꯡ ꯀꯩꯁꯥꯟ ꯖꯥꯃꯦꯃꯟ ꯑꯅꯤꯅ ꯊꯧꯒꯜ ꯇꯧꯖꯔꯒ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯉꯥꯡꯖꯔꯤꯕ ꯁꯛꯆꯒꯗꯧꯔꯤꯕ ꯑꯃꯁꯨꯡ ꯂꯤꯂꯥ ꯁꯥꯟꯅꯕꯗ ꯉꯥꯡꯒꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯁꯥꯎꯟꯒꯤ ꯏꯟꯖꯤꯅꯤꯌꯔꯒꯤ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕ ꯄꯨꯈꯝ ꯕꯝꯕꯝ ꯕꯁꯟꯇꯅ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯀꯔꯤꯝꯇ ꯅꯤꯜꯍꯟꯗꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯃꯜ ꯈꯪꯍꯧꯖꯔꯤ ꯇꯥꯕꯤꯁꯤ ꯁꯩꯁꯛꯄ ꯑꯅꯤꯅ ꯁꯛꯆꯔꯒ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡ ꯌꯨꯝꯐꯝ ꯊꯨꯒꯥꯏꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗꯅ ꯂꯩꯕ ꯐꯤꯕꯝ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯁꯣꯜꯂꯤ ꯑꯩꯈꯣই ꯐꯤꯕꯝ ꯑꯁꯤ ꯀꯌꯥꯝ ꯂꯨꯔꯦ ꯑꯩꯈꯣই ꯀꯌꯥꯝ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯑꯃꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ